अहानबद मरुइबा पाउखरा म्यामना थमजगे इंडिया टुडे एन इन रिपोर्ट तौरप अपडेट खतंग म्यामना थमजगे कार्बी आंगलोंग ऑटोनोमस काउंसिलशिपना खुदक्ता डिस्ट्रिक्ट असिदा illigel Kuki settlers eviction tougadaba haina phongdokhrari hairibasi chief executive member oiriba Karbi autonomous council gi Tuliram ronghangna khudakta Karbi Anglong da settlement tauriba illegel lathokadabani haiduna akan mamong do appeal tokre hauraga ta pangthokiba land pata distribution da wangangladuna ronghangna claim tawduna hairi madudi saurakna miyoi lising amarom Kuki community ki miyoi singa si Karbi Anglong da sangsilakibane hairibasi family sangwa muki Karbi hills dagi sangsilakpani hainasu paus na makhatana pali hairiba illegal settlement singa si athubada thadok tuna beket tawgadabani haina ronghangna makhatana phongdokki hainasu report tawri Manipur thokiba violence asina maram oiraga Assam gi Karbi Anglong da Manipur dagi asigumba miyoi singa sangsilakibane hainasu report tawri Atopa pao madana Laimako army camp da maitai miuhema mangkhibaki wohaudagi khosaunaraba miyamna army gate ta khongjang sanction khre hari mayam punna makhata ba no update ngeminasi Manipur optional gi maikai digi maruibi I pausing mayamna thamjagi hanbada CM the SD commission gi matangna tungan ma demand sing tawkhre Manipur State Commission for Scheduled Tribe MS CST gi matangna tungan ma demand sing yawba warol lama Tribal Youth Council Manipur TYE CM na Chief Minister Nongthongma Bere na taksingkhre TYCM na Chief Minister na pisin ki basirola duda Manipur State Commission for Scheduled Tribe MSC SD gi hangduna lairiba member ani athupa matamna hapu commission na sigi tungan ba member secretary ama hapu commission na sida lairiba clerical staff nipan regularize taw amadi commission na sigi hangliba research officer sing senior legal officer sing amadi clerical staff sing hapu Commissioner Sigi Pangi Senfam Lupa Lak Maudra Uribasi Lupa Crore Ama Ohelo Tribal Affairs and Hills Department Gi Ahang Pam Sing Menselo Tribal Affairs and Hills Department Gi Makha Pangadaba Benefiting Financial Year 2020-23 Amasum 2023-2024 Gi Pending the Lady Basing Pito Uamadi Tribal Research Institute Trai Gi Ahang Bo Officer Sing Amadi Grade for Staff Sing Atupumatam Dahapu Tribal Research Institute ki makhatana Tribal Cultural Festival Program pangtu uhaiba demand sing asini demand sing asi state lengana thas ki kunngamapan phau gi manungda thabak to onthok ta tarabadi TYCM akan ba khongjang sangsilagani haina su khangali haina pau sida makhatana phongdorakli atopa pau mana Pripaki chairman ngamdairen khumana leikidabada UNLF na awaba phongdorakli Pripaki chairman Ki Thaudang Puramba Haikruzam Ngamdairen Kuman Allies Evotombi Miyamna Nungsina Oza Masa Haina Sukhangnaba Hawa Marak Irom Laikaida Leiba Ahal Ibungosina Laikidabada Koirengna Lusingba UNLF ki Central Committee na Party Amadi Lanmi Sangluk ki Mochinduna Thamoi Sokna Awab Nuaitaba Phongdok Sari Haina Lahulub Basina Thadorak Wasirol Aman Hairi Sirol Asin Hai Chairman Ngamdairen Kuman Ngalinge Matam English Ngamaga Samapan Gumfuga Mapandagi Yawal Ihaw Asida Saruk Yaraktuna Bangladesh jail da lairaki English ngamaga samapan humdraga taretagi pripak sa phonglakpadagi lup asigi maru eba thaudang kya lauduna yawal gidamak kathokpaga loinana thabak tawrakhiba lusingba amani oza asi haidokhiba wangakpa phibamga sanusuna buwarep lawba ngamba comrade singbu nungsi chanana loinaba ngamba masagi oizaba thidaba yawal amadi party gi haiba wafamna mangna thamba marebak mafrukidamak awa ana thidana kathokna thabak tawkiba yawulupsingi apunmada sena thajakiba atang bulusingmani ahal ibungo sini hinglinge matamdasu laibak miyam goiba ihau kya dusu saruk yaduna miyam bu lamjing lamtak piramki loinana loijing loya thungna sattuna miyam da marebak mafrupu nungsibegi paujal sandok piramki ozana lekidaba sipripaki oina mangjabadana tana yawal ihau asigidama asawba mangjabamani ozagi thawa yaudraba haksang Manipur imagi laisada tinduna ningtambagi thauna hapiramaga loinana ahal ibungogi thawai mirelna taibang mapugi laikol tinduna ingna singna laitaba oirasanu amati imung manungna nanghoriba awabda su party isina thamoi singna yazari haina sirol asina makhatarakli atopa pawmana order pangthokta tholga mahisang thingbagi thawong yaningda phongdorakli laingakna toina mahisang sing suti thadokpagi thawong review tawgadabani mayangmam sumarje
Laingan school kanbagi order thokraba matung pung kharagi matung da amuk numit nini suti thadorakpagi thawong akan mamong da yaning di haina Coordinating Committee on Disturbance Free Education Zone demand phungdorakli Committee asigi convener mayangom sumorjina thadorakpa sirol amana hai laiba ama lamdam ama sakot pa haibasi laiba adugi mahimasing tambagi kanglona duna lepi laibak thibadi lamdam asidari ngasi phawba mahimasing tambagi kanglon ama lehenba ngamdana lakti lamdam asida mamang sahi May ahumdagi haurakhiba irang asina amukasu hena education saitheng piri oirakliba phibam asida tangai fadana mahiroisingna mahiningthina tamjaba phangnaba kanglonama laingangna lehenbam thokle asiguma phibam kya asida mahiroisingna mapung phana mahitama ngamnabagidama committee asina english ngani ga nipandagi hauna sahi amada numit saniga kundagi tadana class tahonana ba law ama sembiu haina ngasi phawba taksinduna lakpi adubu matamatam ge lengangna Thawoidana lakpana mahiroisingi tungi laibakti hena khudung thingai oirakli state sigi oina mathang sahida bosem amadi kosemna lauduna pangthokadoriba exam singi preparation tawgadaba matam asida school suti thadokpana mahiroisingda sauna khudung sadaba mayunari lainga amadi directorate of education esta hangningba wangamana November kungo homdoi phawba thingduna lakhiba maisang singaduga mari leindana ngarang school sing hangba yaragani haina order thokraba matung pung kharagi matung school thingjinbagi order thulakpa sina mairoi singda sauna samamnaba pokhale asigumba tawningbada tawba manba order pangthok tholaga maisang thingbagi thawong asina mairoi singi tungi punsida sauna akaiba pigani School Fogadansi haiba mission pangthoklabasu asigumba toini school suti thadokpana lainga ki khongthang asi wan thok leiroi maramsina lam asida thengnariba madi mayoknariba singnaba mayamasi sapsana thengnaduna lam asi mausagum mating lehenba haibasiga lamdam asida afaba mahimasing tambagi kanglona ma lehenbaga hakthengnana mari leine maramasina lainga na toina maisang sing suti thadokpagi thawong review tawduna makhatana tawdana committee asigi maikedi appeal torakli hainasu pausida makhatana pali atopa paumana Devadatta misigi asengma lalalangjan puthokpiu haina wakat khongjang sangsangkhre Nambol Police Station gi manungsana Laimaram sangphamgi lokoldagi asibaksang oina phangkiba Laimayu Devadatta misigi asengba langlalangjan puthokpiu haiduna Kaksing district ki Waikhong Kaithil wakat mipham phamduna khongjang sangsangkhre Waikhong apun mamaira pai bemedi club singna puna sinduna ngasi ayuk pung 13 rom tabadagi pangthokipa wakat mipamaduda thawasigi kungo homdoida Bisnupur district ki Nambol Police Station na konba Laimaram sangphamgi lakolda asiba haksangoina phangkiba Laimayu Devadatta misigi asengwa langlalangjan puthokpiu mara laibasing phaduna sairakpiu haiduna maki poknapam lamdam oiriba Waikhonggi Kaithil sadakhibani Waikhong Kaithil Thonglonduna satakhiba khongjang aduga mari leindana asem sauba kobi maira paibi lusing bi manhai Laimayum Devadatta Arambai Tengol Unit 9 gi tengoloini mak thasigi kungani thoida mayum dagi thokibani adubu nongalakpada police ki mekedi gi Laimaram sangpham gi lakolda maki asiba taduna leiri haina pau pirakhibani maki asiba si kanagumba kharana hatlaga hondoklambara oiramgani haibigi singnabalai maram asina lenga ki mari lenaba singna athuba matamda mihat asida sienaba miyoising faduna logi weba serakpi gadabani karigumba laikai miyamna taliba dimana si thabuk to onthoraktaba tarabadi tuan ba khongjang kya sangshinana ba sem sare hairenasu pausida makhatana pali atopa pawmadana festival sinbada CPPKT na yaning da phongtorakli Handak kisayol asigi manungna Manipur Indigenous Peoples Cultural Exchange Festival 2024 sinana tharang torakpabo Committee on Protection and Preservation of the Historical Writers of Kabru and Thangjing Hill Range CPPKT na yaning to phungtorakli CPPKT na thadorakpa sirol amana activist asangkasana santia masum lamdam masuk yalomi singidam hotnariba punama committee asin ikai khumna bo loinana pungning thawgali adubo hausuk manipur tangdu leita daba phibam amada leiriba matamasida asangkasana saliba sayol sida Manipur Indigenous Peoples Cultural Exchange Festival 2024 sinana ba thorang tarokli basi angakopui Handak jari bamda Kuki militants na pikliba angang ahum amadi nupi ahum pharaga tamthina hatkiba sigi mathau mangam phawbo pangthokpa loidri amadi singkhong singyada la ujaba yalomi singda Kuki singna nongmai toina kapsilakpadigi sahi ama sagadaba phawseng lok pangamdana leiri yeknaba singi miyot minaigi nongaitaba na ngasi yalomi ama oiriba maiteina luhongbada lambi sorokta don thinduna puramba phawba toknaduna tawdaba yadaba thorom khaktamak pangthoknari
Asigumba matam asida festival sinba haibasi committee asina yaba ngamloi amadi lamdam asigi yelomi amatana haraugani haiba thajadi maram asina festival asi hauziki matam asida pangthokpigano masida lengaknasu akanma mieng changbi waidi makasa tharak poina panam pausegi editorial myamna thamjagi sagai gi maital asibani khannarakadaba mali Manipur hauzik lengak paidib BJP ki MLA minister singa sina makhogi party ki lusing singda maru oina Prime Minister Narendra Modi amadi BJP ki President JP Nadada mathauna fana Manipur ki thokliba lana si ki matangna mating thongna asumba wayel satharaga state asibu mausa ki fium da hanjin hanana ba pongdok pungamdawigi thawong singa si lamdam asigi yelho mi miyam punamakna khangna duna leire haibasidi samar sama sumle habe yare Tha taraga mapan hena aran bamudi phataba tawbagi mathakta saramsat ngaramsat loinana sanga gi thawong sathaduna laidiba Kuki narco terrorist ngasigi mathakta center lengana akan basaksin thorang lokhalaga lamen tuen basinga dubu phaba punba madi maral gi matung ina serak pibaga athuba matamda Manipur gi lana si lusinna ba thawrang sinbagi bami taraktabana maramoiraga state gi miyamna Manipur gi BJP ki MLA minister singa sipu mathauna yaudaba maringjel yaudaba marepak nungsiba saba singumna unarakpani haibasi state asigi BJP ki member singa madi state ki president na khangba sungani khali maramde hauji state asida Kuki jau militant singna terrorist ki thawong kayamuk leptana satharakpagi makha tarakpoina haukiba November gi taraga mathoida jaribamna mara leitaba relief camp da leiba nupi amadi angang yauna miyoi tarupusu tamthina terrorist ki thawong sathaduna hatpi khraba phawda center gi BJP na lusing balenga na Kuki jau singbu kankhatuna thambagi mawong oina ngasi phawba makoibu terrorist ni haina malem gi miyam khangna lakthokta haibasima India gi miyam maru oina Manipur gi singmi tami yalomi singi oina di yamna lebak thibin haina khali nakala moramda asuk yamna tam thiraba sanga gi lisa salaba mani makhoibu ngasi phawba center lenga na kankhatpa manbagi thawong asida ngasi gi BJP gi MLA amadi minister singna Manipur gi yelhomi miyangi punsi kanbidraba amadi asumba oil sa thabidraba party asidagi toklage haiba ngamdaba sina maram oiraga state asigi miyamna ngasi su BJP gi MLA minister singda pendabigi sangwong khalakpo oiramaye oirakliba Manipur gi irang asigi phibam asi yenglaga state asida mahiroi singna lairik tamba kabagi thingbagi thawong sa thabaga loinana akaknaba matam khradang curfew komthokli adubu masi phana oiduna su lenga ki thawong asidi state asigi miyamna Khoring khosaunaba amadi pendaba kyamu hengalaknabagi maram oiraba ngasigi Manipur lenga asigi thawong asidi maril yaudaba masagi da khanba laipaki khandabani haina khanabagum tawrakliba simakti Manipur gi oinadi afabu oigedaba mandi maram aduna haukibana haukibo oirabasu state asigi yellow mi singidama ngasigi amadi tungi mirol gi yenglaga India gi center lengak thauna fana lamdam asida asumba wel phangnaba taksindrabadi Manipur gi yellow mi miyamna state asigi BJP gi minister singamadi MLA singasi sagai gi maital asibu oina launarakpa loina khannarakadaba male heba panam pausik editorial myam special content moina myam thamjari aduga hauzik oinadi myam paus su mata se lusinjirage masum myam pun anauba update ngaimina se na su channel sugi mekedigi myang ifom makhatana thamjari myam pun anauba update ngaimina se